ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯕꯗꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯣꯏꯔꯤꯕ ꯀꯦ.ꯑꯦꯁ. ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯀꯦ. ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯅꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯧꯊꯣꯔꯛꯈꯤꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯄꯦꯟꯕ ꯄꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯃꯤꯐꯝ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯆꯤꯟꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤꯕꯗꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯄꯥꯝꯗꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛꯁꯨ ꯈꯪꯉꯤ, ꯃꯃꯤꯡꯁꯨ ꯈꯪꯉꯤ, ꯊꯃꯣꯏꯁꯨ ꯈꯪꯉꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯤꯆꯦꯟ ꯑꯣꯏꯔꯣꯏꯗꯕꯅꯤ, ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯒꯗꯕꯅꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯟꯗꯨꯅ ꯊꯥꯒꯠꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯨꯖꯣꯛ ꯈꯔꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯐꯝꯃꯨꯟꯅꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯋꯥꯕ ꯏꯄꯥꯛꯇ ꯇꯥꯍꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯂꯃꯟ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯅꯤꯇꯥ ꯑꯦꯔꯥꯕꯣꯠꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ "ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ, ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯅ ꯌꯦꯡꯉꯨ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ" ꯀꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯕ ꯉꯝꯗꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯧꯅꯤꯡꯕꯗ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯐꯥꯒꯤ ꯐꯔꯥꯡꯒꯨꯝ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯅ ꯃꯥꯡꯗ ꯊꯝꯂꯒ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯒꯤ ꯂꯥꯟ ꯍꯧꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯒꯗꯕꯅꯤ꯫ ꯏꯁꯥꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯀꯔꯝꯕꯅ ꯃꯥꯡꯗ ꯊꯥꯔꯒ ꯇꯧꯒꯦ ꯍꯥꯏꯕ ꯈꯛ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯆꯣꯏ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏꯕꯁꯤꯁꯨ ꯃꯤꯐꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯩꯔꯥꯎ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛ ꯁꯦꯝꯂꯛꯇ꯭ꯔꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯋꯥꯐꯝꯗꯨ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯅ ꯅꯤꯡꯁꯤꯡꯕꯗ ꯄꯥꯎꯃꯤꯁꯤꯡꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯈꯨꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯁꯦꯟꯇꯔꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯣꯒꯤ ꯃꯇꯦꯡꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯈꯟꯅꯕ ꯂꯩꯔꯦ꯫ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯀꯩꯔꯥꯎ ꯑꯦ.ꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯨ ꯃꯈꯥ ꯇꯥꯅ ꯅꯤꯡꯁꯤꯡꯕꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22ꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯣꯡꯕꯥꯟꯇꯐꯝ ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯦ. ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯀꯟꯚꯦꯅꯔ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯠꯁꯣꯏꯗ ꯂꯩꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯍꯥꯏꯕꯗꯤ ꯀꯦꯕꯒꯤ ꯌꯨꯝꯗ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯐꯝ ꯑꯗꯨꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯦꯅꯤꯌꯔ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯔ ꯃꯁꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯃꯔꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨ ꯌꯩꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯊꯧꯁꯤꯜ ꯄꯥꯏꯈꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯔꯒ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯅ ꯈꯟꯅꯕ ꯍꯧꯔꯦ꯫ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯍꯜꯂꯛꯂꯒ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯂꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯜꯂꯒ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭रेꯁꯔ ꯄꯤꯕ ꯌꯥꯕ ꯃꯐꯝꯗ ꯑꯗꯨꯃꯛ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯒꯚꯔꯅꯔꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯉꯥꯛꯅ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯈꯨꯟꯖꯥ ꯑꯃ ꯍꯦꯛ ꯁꯣꯛꯂꯛꯄꯗ ꯃꯃꯥꯁꯤꯡꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯆꯤꯇꯦꯁꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯅꯤꯡꯁꯤꯡꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯜꯂꯥꯅ
थाखिबा मतम लोइरदुना नुथिलगी पुंग अहुम हेलकपा अद्वाइदा अरामबाई तेंगोलगी थौमीसिंगना सेक्यूरिटी फोर्स द खुलाई खुसिन्नख्रे कुचु खुलाई खुसिन्नबा अदुदा याउखिबि थौबाल क्याम सिपाई बाबू बजारदगी एटी सिंगी ममासिंग ओइरिबि अकोइजम ओंगबि चितेश्वरी देवीना पौमीसिंग द फोंदोखिबदा गवर्नर द खुलाई सिन्नखिबा असिगी मतुंगदा कुकीसिंगना अमुकना लंदारपदा मैतै अम हेक सोकपदा खुसिन्नखिबा खुलाइसिंग असि लमदम मसिगी ममासिंग अमुक हन लौदुना लांथेंगनगनि मणिपुर गवर्नर द खुलाई खुसिन्नख्रबा अदु तोंगान तोंगान नोंमै मखल चहुंगी मथक्तो ओइगनि हाइना थाजनरे अहानबा मणिपुर राइफल्स के कम्प्लेक्स पांथोखिबा थरोम अदुदा पौमीसिंग अमत ओइना मनुंग संहनखिदब अदुम ओइनमक अरामबाई तेंगोलगी थौमीसिंग लोइनरखिबा मैरा पाइबि इमा खरदि खुलाई खुसिन्नबा थरोम अदुदा हक्थेंगना सरुक याखि मसिंग यामलबा सेक्यूरिटीसिंग इम्फाल मनुंगी अकोइ मफमसिंग अमदि अहानबा मणिपुर राइफलिंग गेटता अकनबा मोंग ngaksinbagi thabak chathaki arambai tengolgi maikeidagi tongan tongan wafam kaya phungdoktuna gari sing da haptuna purapa khulai sing tangkak nain ahanba amasung manipur rifle gate ta thousand duna pawmi sing da uba phangki governor da khulai 18 na kangbuna khulai khusin nakhib asi na numidang arambai tengol lusing pul oiba korong ngan ba kuman lusing ba kangbuga manipur governor ga raj bhavan da unaduna wari sanakhiba ga loinana मेमोरिदम अमसु पिसिनबा लेख्रबन गवर्नर उनरबा मतुंगदा मणिपुर इंग तप अम गवर्नर पुरोक्ननब लफम थुपु थौदांग लौगनि हाइना थाजबा पिरकपदगी अरामबाई तेंगोन खुलाइसिंग अदु थदोक्ननब फिरेब असि लौरखिबनि हाइ फिरेब अदुगी मतुंगिना अरामबाई तेंगोलगी तोंगान तोंगान यूनिट सिंगदा लेब खुलाइसिंग खोमजिल्लबा मतुंगदा खुलाइसिंग अदु खुसिनखिबन हौजि फावबगी ओइना खुलाइ कया खुसिनख्रबगी हाइबदुगी चपचाबा पाउदी मीडियाना खंगबा ngamdri खुलाई सिन्नबगी थरोम अदुद सरुक याखिबि थौबाल डिस्ट्रिक्ट के क्याम सिफाइदगी बाबू बजारदगी अरामबाई तेंगोलगी ममा ओइरिबि अकोइजम ओंगु सिटी सोइना मखाताना पौमिसिंदा फोंदोखिबदा गवर्नरना लमदम मस्त शांति हंजिलकलगनि हाइबगी थाजब पीबग लोइनना अरामबाई तेंगोलगी खुलाइसिंग खुसिननब खंगनखिबग लोइनना ममासिंग हाइबदगी एटी इचासिंगना खुलाइसिंग थदोक्ननब फिरेब लौखिबनि मणिपुर शांति हंजिलकलबदी खुलाई पाइरुबगी मथौ तादि हाइबदगी फिरेब असि लौरखिबनि लोइनना गवर्नरना खुलाई खुसिनखिबनि एटी इचासिंगना खुलाई पिसिनख्रब मतुंगदा कुकीसिंग लंदारक्तुना खुंजा अम हेक सोलक्प मतमदा गवर्नर खुसिनखिब खुलाइसिंग असि लमदम मसिगी ममासिंग अमुक हन लौथोक्तुना लांथेंगनगनि हाइब वफमसु इमासिना फोंदोक्खि मणिपुर हौजौजि ओइरिब चरांगनब पुंछि असिगी मतंगदा अइबगी माइकीदगी हाइनिंगबदी मणिपुर मियामगी मिहुन ओइरिब एमएलए सिंगना लौगदब थौदांग असि मणिपुर थोक्लिब लाल असि लोइसिनदुना इंग तप मणिपुर अम ओइहंदुना मियामबु तंगदु लेताना लेहनबा हाइबसिन अदुबु मियामगी मिहुन ओइरिब एमएलए सिंग लेना लेना मियामगी ओइबा लेंगाक अम हौजिक फावबु लिंगब ngamdana लेरिबसि यामना लालि थौंग असिना ताक्लिबदि मियामगी मिहुन ओइरिब एमएलए सिंगना मणिपुर मियाम अमदि ममालिबक मणिपुर बुनुसिते लेबाक मियाम वानिंगलगा वाजौ मणिपुर काइनिंगलगा काइजौ हाइदुना निंगाइदना लेथोकपग चप मानि हाइबि याय लेंगाक अमा लिंगनब मपुंग फाब एमएलए की मसिंग बीजेपी की ओइन हेंदोकनसु लेरिबन अदुगा करिगिदमक्त बीजेपी की एमएलए सिंग अमत्त ओइन पुनसिनदुना अनौबु लिचिंग अमा खंदुना लेंगाक सेम ngamdribano हाइबसि लेबाक मियामगी वाहंगनि हिरम मसिग मरि लेनना बीजेपी की एमएलए अनिना मंगजिल थाना चोंथोक्तुना बीजेपी की एमएलए सिंग ओइब मिफम अमा पांथोकनि हाइदुना तोरंबा अदुसु अरेम तानख्रे बीजेपी की एमएलए सिंग मनुंगदा मसोइ मसोइ तानबगुमना अमत्त ओइन पुनसिनबा ngamखिद्रे मसागी अनाब लई असिनबा थबकलि हाइबरोमदा अपुनबगी मिफम अदुदा बीजेपी की एमएलए सिंग मपुंग फाना सरुक याब ngamdabadagi मिफम अदु पांथोकप ngamdaba हाइबदु ओइखिबनि हौजौजि ओइरिबा लेबाकी फिबम असिददि बीजेपी की एमएलए सिंग मरक्ता मोट मानदबा लेफम थोकते अमत्त ओइन पुनसिनदुना अनौब लिंगननबा लुचिंबा अमा येतनबा लेतना खनबा ngamgdabani अदुबु तौफम थोकप थबक असि पांथोकनबु होटनदना बीजेपी की एमएलए सिंग मरक्ता सीएम ओइनबा थबकते हेन मरु ओइन लौदुना नापाक तानबगी फिबमदा लेबगुम पुनसिनबा ngamdribasi याम लानबु थौंग लेबाकी वाना मांगद थमदुना मियामगी म्युसिंगना थबक तौगदबनी मियामना खनबा म्युसिंग लेबगी मपुंग फाब कानबा हाइब अदु लेबाक मियामदा फंगनगदबनी हौजि था कुनमथोय हेन मणिपुरगी मियाम असि मणिपुर थोक्लिब लाल असिना मरम ओइदुना लेतादबा हाइबदु ओइरि चेरेक असिदा एन बिरेन मिनिस्टरगी फमदगी रिजाइन तौखिबदगी हौजि मणिपुर प्रेसिडेंट रूल चलाइदुना लेबाक मियाम हाइनिंगाइ लेतना अवाब हाइबदु ओइरि
ꯀꯔꯤꯒꯤꯗꯃꯛꯇ ꯁꯤ ꯃꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯊꯦꯡꯅꯅꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯉꯥꯛꯆꯅꯕ ꯆꯣꯡꯊꯣꯔꯛꯈꯤꯕ ꯈꯨꯜ ꯉꯥꯛꯄ ꯅꯍꯥꯁꯤꯡ ꯃꯊꯪ ꯐꯒꯠꯅꯕꯒꯤ ꯂꯥꯂꯣꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯆꯠꯊꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯒꯗꯕꯅꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ? ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗꯗꯤ ꯚꯥꯔꯠꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ BJPꯒꯤ MLAꯁꯤꯡꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕꯗ ꯏꯆꯪ ꯊꯧꯅ ꯍꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯂꯧꯗꯅ ꯐꯝ ꯃꯨꯟꯅꯕ ꯔꯣꯝꯗ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯗꯨꯅ BJPꯒꯤ MLA ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯂꯥꯛꯅꯕ ꯑꯣꯏꯕ ꯊꯣꯛꯀꯅꯤ꯫ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯅꯤꯁꯨꯕ ꯖꯨꯟ 19 ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ BJPꯒꯤ MLAꯁꯤꯡꯅ ꯈꯪꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥ ꯑꯅꯥ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯔꯕ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯂꯩꯇꯨꯝ ꯍꯨꯟꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯅ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯅꯔꯒ ꯊꯥ 12 ꯐꯔꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯔꯝ ꯌꯥꯠꯅꯅꯕ ꯆꯨꯝꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯅꯤꯁꯨꯕ ꯆꯌꯣꯜꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯗꯨꯅ ꯁꯦꯟꯇꯔꯅ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯑꯁꯣꯏꯕ ꯀꯌꯥ ꯄꯨꯊꯣꯛꯅꯔꯒ ꯃꯔꯥꯜ ꯁꯤꯟꯅꯔꯕꯁꯨ ꯁꯥꯃꯨꯒꯤ ꯀꯩꯅꯣꯗ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯐꯤꯚꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯍꯨꯟꯅꯔꯒ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯔꯒ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯣꯏꯖꯕ ꯐꯪꯅꯅꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯌꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯏꯄꯥꯛ TV ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ FB ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ, ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫